ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯌꯥꯝ ꯍꯥꯎꯅ ꯕꯨꯈꯠꯂꯛꯑꯦ ꯑꯃꯨꯏ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯅꯍꯥꯟꯉꯩꯗꯤ ꯁꯨꯃꯥꯏꯅ ꯏꯟꯇ꯭ꯔꯣ ꯇꯧꯕꯒꯤ ꯃꯇꯝꯒ ꯀꯔꯤꯝ ꯐꯪꯖꯕ ꯅꯠꯇꯦ ꯑꯗꯣ ꯉꯁꯤꯁꯦꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯒꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯔꯦ ꯃꯌꯥꯝꯁꯤꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯑꯃꯈꯛꯀꯤꯀꯣ ꯃꯥꯏ ꯃꯊꯧꯒꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯎꯗꯥꯔꯕꯣꯟ ꯁꯣꯝ ꯁꯥꯏꯗꯇ ꯕ꯭ꯂꯨ ꯍꯤꯜ ꯍꯥꯏꯅ ꯑꯅꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯡꯉꯦꯕ ꯑꯗꯨꯒ ꯆꯠꯇꯣꯏꯅꯦ ꯃꯥꯒꯤ ꯊꯕꯛꯀꯤꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯩ ꯊꯕꯛꯀꯤꯅꯣꯗꯣ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯍꯥꯏꯕꯀꯣ ꯉꯔꯥꯡꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯨꯡ 9:30ꯗꯨꯒꯤ ꯊꯣꯛꯁꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯗꯣ ꯌꯦꯡꯁꯤꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯀꯟꯅ ꯇꯧꯔꯤ ꯆꯥ ꯑꯉꯧꯕꯅ ꯀꯟꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤꯑꯕ ꯑꯩꯁꯦ ꯈꯪꯕꯁꯤ ꯆꯥ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯣꯕꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯑꯩꯒꯤ ꯀꯨꯔꯇꯥꯁꯦ ꯅꯝꯁꯤꯟꯅ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯦꯠꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯏꯐꯪ ꯐꯪꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯁꯦꯠꯇꯣꯛꯀꯦ ꯍꯥꯏꯅ ꯁꯦꯠꯂꯦ ꯑꯗꯣ ꯁꯤꯒꯤ ꯀꯨꯔꯇꯥꯁꯦ ꯑꯩꯅ ꯇꯨꯖꯕꯅꯤ ꯃꯌꯥꯝꯗꯣ ꯁꯤꯁꯦ ꯁꯦꯠ ꯑꯣꯏꯅ ꯇꯨꯕꯅꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯃꯐꯥꯎ ꯁꯦꯠꯅꯗꯦꯕꯀꯣ ꯃꯊꯛꯀꯤꯁꯤꯗ ꯑꯗꯨꯝ ꯁꯦꯠꯇꯣꯛꯄ ꯑꯗꯣ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯉꯁꯤꯗꯤ ꯁꯦꯠꯂꯦ ꯁꯨꯇꯤꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯐꯤꯁꯦ ꯁꯦꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦ ꯑꯩ ꯑꯗꯨꯝ ꯁꯤ ꯁꯦꯠꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨꯝ ꯁꯤ ꯁꯦꯠꯆꯜꯂꯛꯄꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯦ ꯊꯣꯛꯂꯛꯄꯗ ꯑꯩꯗꯤ ꯄꯨꯔꯥ ꯂꯋꯥꯏ ꯇꯥꯏ ꯍꯥꯏꯁꯤꯅꯤꯕꯣ ꯌꯦꯡꯉꯨ ꯁꯤ ꯐꯤꯕꯝꯁꯤꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯁꯟ ꯂꯣꯏꯕꯗꯣ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨꯅ ꯎꯅꯥ ꯇꯥꯁꯜꯂꯒ ꯁꯤꯠꯄꯁꯨ ꯌꯥꯗꯕꯗꯨꯅ ꯍꯣꯝ ꯂꯥꯎꯅ ꯂꯩꯔꯦꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯅꯕ ꯊꯣꯛꯂꯛꯑꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯁꯦꯅ ꯒꯥꯔꯤ ꯊꯧꯔꯒ ꯑꯩꯅ ꯇꯣꯡꯖꯔꯤꯅꯤ ꯅꯪꯅ ꯑꯍꯥꯟꯕ ꯇꯣꯡꯖꯕꯒꯤ ꯋꯥꯅꯤ ꯊꯧꯕꯗꯤ ꯃꯌꯥꯝ ꯊꯧꯔꯦ ꯑꯩꯅꯗꯤ ꯑꯍꯥꯟꯕ ꯇꯣꯡꯖꯔꯤꯅꯤꯗꯅ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁꯦ ꯑꯦꯄ꯭ꯔꯤꯜ ꯂꯣꯏꯔꯒ ꯄꯥꯜꯂꯛꯑꯦ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯁꯦꯞꯇꯦꯝꯕꯔ ꯑꯗꯣ ꯃꯌꯥꯝ ꯆꯤꯆꯦ ꯀꯩꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯒꯣꯟꯆꯨꯔꯥꯄꯨꯔ ꯌꯧꯔꯦ ꯁꯣꯝꯗꯅ ꯁꯤꯜꯆꯔ ꯍꯥꯏꯈꯤꯗꯣꯏꯅꯤ ꯁꯣꯝꯗꯅ ꯎꯗꯥꯔꯕꯣꯟ ꯁꯣꯝꯗ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯐꯖꯕ ꯀꯩꯅꯣꯁꯦ ꯎꯔꯒ ꯅꯦꯆꯔ ꯍꯥꯏꯗꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡꯁꯦ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯐꯖꯕꯁꯤꯡꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯀꯦꯞꯆꯔ ꯇꯧꯔꯒ ꯄꯨꯔꯛꯄꯅꯦꯕ ꯑꯗꯣ ꯐꯖꯃꯟꯒꯤꯅ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯁꯣꯝ ꯁꯥꯏꯗ ꯎꯗꯥꯔꯕꯣꯟꯒꯤ ꯁꯣꯝ ꯁꯥꯏꯗ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯈꯪꯕ ꯁꯥꯊꯤꯅ ꯐꯖꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯒ ꯆꯠꯄꯒꯤ ꯃꯑꯣꯡꯒ ꯃꯥꯟꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯃꯥꯟꯕꯅꯤ ꯈꯪꯕ꯭ꯔꯥ ꯐꯖꯕꯅꯤ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯗꯤ ꯉꯥꯎꯖꯩ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯆꯤꯆꯦ ꯀꯩꯒꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯝ ꯆꯠꯂꯕꯅꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯨ ꯃꯇꯦꯛ ꯂꯧꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯁꯨ ꯃꯌꯥꯝ ꯈꯨꯐꯖ ꯑꯃꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯔꯣꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯗꯣ ꯌꯧꯔꯒ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯃꯐꯝꯗꯣ ꯌꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯂꯨ ꯍꯤꯜ ꯑꯗꯣ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕꯅꯤ나 ꯑꯩꯈꯣই ꯌꯨ ꯇꯔꯟ ꯇꯧꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯗꯨꯒꯤ ꯆꯠꯂꯤꯅꯦꯕꯀꯣ ꯌꯨ ꯇꯔꯟ ꯂꯩꯕ ꯃꯐꯝꯗ ꯍꯧꯖꯤꯛ ꯌꯨ ꯇꯔꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯅꯧꯕ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯂꯨ ꯑꯣꯏꯔꯦ ꯁꯤꯗ ꯗꯣꯛꯇꯔꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯌꯦꯕꯀꯣ ꯆꯤꯆꯦꯅ ꯍꯥꯏꯕ ꯁꯤꯁꯦ ꯗꯣꯛꯇꯔꯒꯤ ꯃꯌꯨꯝꯅꯦꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯗꯤ ꯇꯣꯏꯅ ꯂꯥꯛꯄꯅꯤꯅ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯤꯕ ꯑꯗꯣ ꯃꯐꯝꯁꯦ ꯁꯥꯊꯤꯅ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯁꯦ ꯐꯖꯗ꯭ꯔꯥ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡꯗꯒ ꯍꯥꯏꯗꯤ ꯃꯐꯝ ꯐꯖꯕꯗꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯣꯏꯕꯅꯦꯕꯀோ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯄꯥꯔꯀꯤꯡ ꯇꯧꯔꯝꯃꯦ ꯆꯤꯆꯦꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯆꯦꯒ ꯆꯪꯃꯤꯟꯅꯔꯅꯤ ꯅꯥꯎꯁꯦ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯅꯅ ꯁꯦꯠꯂꯛꯄꯗꯣ ꯉꯥꯏꯉꯣ ꯃꯥꯒꯤꯁꯨ ꯑꯩꯅ ꯇꯨꯕꯤꯈꯤꯕꯅꯤ ꯆꯪꯉꯅꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯕꯗꯣ ꯀꯩꯀꯩ ꯇꯧꯕ ꯐꯖꯩ ꯑꯗꯣ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯍꯦꯜꯂꯦ ꯅꯥꯟꯕꯁꯨ ꯍꯦꯜꯂꯦ ꯁꯔꯀꯥꯔ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯒ ꯁꯥꯊꯤꯅ ꯈꯦꯠꯅꯕ ꯂꯩꯀꯣ ꯄ꯭ꯔꯥꯏꯚꯦꯠꯅ ꯈꯔ ꯄꯩꯁా ꯆꯪꯉꯤ ꯁꯔꯀꯥꯔꯅ ꯈꯔ ꯄꯩꯁా ꯆꯪꯗꯦ ꯑꯗꯨꯈꯛ ꯃꯉꯥꯏ ꯑꯗꯨꯒ ꯅꯥꯟꯕ ꯈꯣꯠꯄꯗꯤ ꯄ꯭ꯔꯥꯏꯚꯦꯠꯅ ꯍꯦꯜꯂꯦ ꯅꯥꯔꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤꯗ ꯆꯪꯉꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯤꯆꯦꯒꯤ ꯌꯦꯡꯉꯤꯁꯦ ꯃꯈꯥꯗ ꯀꯨꯝꯃꯒꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯅꯦ ꯑꯗꯣ ꯃꯥꯁꯦ ꯗꯣꯛꯇꯔꯁꯦ ꯉꯥꯏꯔꯝꯕꯅꯦꯕ ꯗꯣꯛꯇꯔ ꯂꯥꯛꯇꯅ ꯃꯥ ꯆꯪꯈ꯭ꯔꯦ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯦ ꯑꯇꯩ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯑꯩ ꯀꯥꯎꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯦ ꯑꯗꯣ ꯅꯨꯡꯁꯥꯁꯦ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯅꯨꯡꯁꯥꯗ ꯊꯅꯝꯕꯒꯤ ꯁꯥꯕꯅ ꯐꯝꯕꯗꯀꯣ ꯊꯨꯟꯒꯁꯦ ꯍꯦꯛꯇ ꯍꯥꯏꯁꯤꯅꯦ ꯃꯩꯗ ꯐꯝꯕꯗꯣ ꯉꯥꯏ ꯍꯥꯏꯁꯤꯅꯤ
ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝ ꯌꯧꯔꯦ ꯑꯗꯣ ꯆꯤꯆꯦꯗꯣ ꯄꯣꯠ ꯂꯩꯔꯤꯕꯗꯣ ꯀꯩꯀꯩꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯧꯔꯤꯕꯀꯣ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯤꯁꯣꯗꯒꯤ ꯆꯦꯟꯈꯤꯕ ꯕꯦꯒꯅꯤ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯈꯤꯒꯦ ꯂꯩꯔꯦ ꯐꯖꯩꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯆꯠꯀꯗ꯭ꯔꯥ ꯃꯣꯕꯥꯏꯜ ꯆꯜꯂꯔꯣꯏꯅ ꯄꯥꯈꯠꯂꯨꯔꯦ ꯑꯩ ꯁꯤꯗꯤ ꯃꯣꯕꯥꯏꯜ ꯑꯣꯐꯔ ꯆꯜꯂꯤ ꯆꯥꯔꯖꯔꯐꯧ ꯆꯟꯕꯅꯤ ꯑꯩꯅ ꯐꯖꯩ ꯃꯇꯧ ꯃꯥꯟꯗꯅ ꯄꯣꯠꯁꯦ ꯌꯥꯝ ꯐꯩꯅꯦ ꯐꯣꯟ ꯐꯖꯗ꯭ꯔꯥ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯥꯞꯅꯤꯡꯉꯥꯏꯒꯤ ꯐꯣꯟ ꯑꯗꯨ ꯈꯔ ꯀꯩꯅꯣ ꯇꯧꯒꯅꯤ ꯆꯤꯟꯇꯛꯅ ꯆꯪꯒꯅꯤꯀꯣ ꯆꯤꯟꯅ ꯆꯪꯒꯅꯦꯕ ꯐꯣꯟ ꯇꯪ ꯊꯥꯗꯕꯈꯔ ꯆꯤꯟꯇꯛ ꯑꯣꯏꯒꯅꯤ ꯑꯗꯨꯔꯣ ꯑꯇꯩ ꯁꯤꯗ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯌꯦꯡꯉꯣꯗꯣ ꯆꯤꯆꯦꯒꯤ ꯐꯣꯟ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯤꯗ ꯑꯗꯨꯒ ꯐꯣꯟ ꯑꯃꯇꯪꯗꯅꯤ ꯆꯠꯂꯤꯁꯦ ꯑꯗꯨꯕꯨꯗꯤ ꯐꯣꯟ ꯑꯅꯤ ꯆꯟꯒꯗ꯭ꯔꯥ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯐꯣꯟꯅꯦꯅ ꯈꯟꯅ ꯂꯧꯔꯤꯅꯦꯕ ꯌꯥꯏꯌꯦ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯕꯦꯒꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯗ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯨꯒ ꯃꯥ ꯉꯁꯥꯏ ꯌꯦꯡꯍꯜꯂꯤ ꯑꯣꯔꯗꯔ ꯇꯧꯋꯦꯅ ꯑꯗꯣ ꯄꯣꯠꯇꯣ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯈꯪꯉꯒ ꯃꯤꯁꯣꯒꯤ ꯑꯍꯥꯟꯕ ꯂꯧꯔꯤꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯤꯁꯣꯒꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕꯗꯤ ꯐꯅꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯈꯔꯗꯤ ꯐꯠꯇꯅꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯅꯀꯣ ꯃꯤꯁꯣꯒꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏꯅꯦꯕ ꯄꯣꯠꯁꯦ ꯑꯗꯣ ꯄꯣꯠꯁꯦ ꯌꯥꯝ ꯐꯅ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦꯕꯀꯣ ꯄꯣꯠꯁꯦ ꯌꯦꯡꯕꯗꯣ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯀꯂꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯉꯥ ꯂꯧꯅꯤ ꯍꯥꯏꯔ ꯀꯩꯅꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯁꯦꯌꯦ ꯃꯥ ꯁꯤꯡꯖꯨꯒꯤ ꯀꯩꯅꯣ ꯂꯧꯕꯗꯣ ꯑꯗꯣ ꯀꯣꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯣꯕꯤꯁꯦ ꯐꯪꯕ ꯌꯥꯝ ꯐꯪꯉꯁꯨ ꯌꯥꯝ ꯇꯥꯡꯉꯤꯅꯀꯣ ꯑꯗꯣ ꯀꯣꯕꯤꯁꯨ ꯂꯧꯅꯦꯅ ꯆꯪꯈ꯭ꯔꯦ ꯃꯩꯁꯦ ꯁꯥꯕꯅꯤꯅ ꯀꯥꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝꯃꯒ ꯂꯩꯍꯧꯔꯦ ꯁꯥꯕꯅꯤꯅ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯁꯄꯨꯔꯥꯒꯤ ꯊꯣꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯂꯩꯕꯗꯣ ꯑꯩꯅ ꯍꯦꯛ ꯈꯣꯔꯁ ꯇꯧꯕ ꯂꯥꯛꯄ ꯗꯨꯀꯥꯟꯗꯣ ꯑꯗꯨꯗꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯂꯅꯤ ꯌꯨꯝ ꯆꯠꯂꯒ ꯀꯩꯀꯩ ꯇꯧꯕꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯁꯦ ꯃꯁꯥ ꯄꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯕꯁꯤꯗꯅꯦ ꯄꯨꯛꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯝꯃꯤꯕ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯌꯨꯝ ꯆꯠꯂꯒ ꯆꯥꯛ ꯈꯔ ꯆꯥꯎꯔꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯨ ꯀꯅꯥꯏꯅꯣꯗꯣ ꯅꯨ ꯀꯅꯥꯏꯅꯣ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣꯅꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯦ ꯋꯦꯜꯀꯝ ꯍꯥꯏꯗꯦꯅꯦ ꯇꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ ꯑꯩ ꯉꯁꯥꯏ ꯐꯤ ꯁꯨꯔꯝꯃꯒ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯐꯤꯁꯤꯡꯁꯦ ꯂꯧꯁꯟꯈꯤꯒꯦ ꯁꯤꯗ ꯐꯤꯁꯦ ꯆꯥꯃꯟꯗꯅ ꯁꯣꯝꯗ ꯑꯃꯨꯛ ꯊꯧꯔꯤ ꯇꯤꯡꯁꯤꯜꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯧꯅꯕ ꯌꯥꯏꯅ ꯑꯁꯤ ꯇꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯈꯤꯔꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯃꯌꯥꯝ ꯊꯣꯡꯒꯥꯟꯗꯁꯨ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯐꯧꯔꯦꯕꯀꯣ ꯁꯤꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀ ꯈꯣꯡꯒ꯭ꯔꯥꯎ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯀꯪꯉꯝꯗꯣꯏꯔꯥ ꯀꯪꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯅꯨꯡꯁꯥꯁꯦ ꯐꯅꯗꯤ ꯀꯟꯅ ꯁꯥꯕꯅꯦ ꯑꯗꯨꯒ ꯊꯥꯕꯅꯤꯅꯅꯦ ꯂꯧꯁꯜꯂꯝꯃꯒꯦ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯀꯪꯗ꯭ꯔꯤꯌꯦ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯑꯥꯗ ꯐꯧꯔꯝꯃꯒꯦ ꯌꯨꯝꯐꯝꯗ ꯐꯧꯔꯝꯃꯒꯦ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯍꯣꯔꯦꯟ ꯃꯣꯏꯅ ꯂꯧꯁꯟꯕ ꯀꯥꯎꯕꯤꯔꯅꯤ ꯑꯃꯨꯛ ꯑꯩꯅꯒ ꯇꯨꯝꯊꯣꯛꯈ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯑꯗ ꯇꯨꯝꯃꯨꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯂꯥꯛꯑꯣꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏꯗꯒꯤ ꯇꯣꯅꯤꯡꯈꯣꯛ ꯈꯔ ꯍꯦꯛꯈꯤꯒꯦ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯁꯦ ꯉꯁꯥꯏ ꯂꯥꯛꯄꯗꯩ ꯃꯥꯏꯒ ꯇꯥꯗ꯭ꯔꯤ ꯀꯩꯁꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯥꯊꯣꯛꯇ꯭ꯔꯦꯕ ꯍꯣꯔꯦꯟ ꯁꯟꯇꯥꯒꯤ ꯈꯣꯡꯈꯨꯠ ꯍꯥꯝꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯊꯣꯛꯑꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯟꯗꯛꯁꯦ ꯇꯣꯅꯤꯡꯈꯣꯛ ꯑꯩꯅ ꯊꯥꯕ ꯇꯣꯅꯤꯡꯈꯣꯛꯁꯦ ꯐꯖꯅ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯋꯥꯁꯤ ꯉꯝꯗꯕꯁꯤꯒ ꯀꯥꯛꯐꯩꯒ ꯆꯤꯛꯂꯛꯇꯅ ꯏꯕꯣ ꯁꯤꯡꯖꯨ ꯆꯥꯕ ꯂꯩꯕꯨ ꯃꯌꯥꯝꯁꯤꯗ ꯈꯔ ꯍꯦꯛꯑꯦ ꯄꯨꯔꯅꯤ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯁꯣꯏ ꯑꯁꯤ ꯅꯪ ꯀꯩ ꯆꯥꯏꯅꯣ ꯃꯤꯃꯤ ꯆꯥꯏꯔꯣꯅꯦ ꯗꯨꯞ ꯗꯨꯞ ꯂꯥꯎꯕ ꯃꯈꯣꯟ ꯀꯟꯅ ꯅꯣꯏꯔꯤ ꯑꯗꯣ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯆꯥꯗꯕ ꯈꯔ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯅ ꯆꯤꯆꯦ ꯑꯅꯤꯅꯦ ꯑꯗꯨꯗꯩꯗꯤ ꯗꯥꯆꯥ ꯕꯦꯝꯁꯅꯥꯅꯦ ꯗꯥꯆꯥ ꯏꯇꯣꯝꯕꯤꯅꯦ ꯇꯣꯏ ꯇꯧꯔꯒ ꯍꯥꯎꯕ꯭ꯔꯣ ꯗꯥꯆꯥ ꯕꯦꯝꯁꯅꯥ ꯍꯥꯎꯕ꯭ꯔꯣ ꯗꯥꯆꯥ ꯏꯇꯣꯝꯕꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯆꯥꯈꯣꯏ ꯃꯥꯃꯥ ꯍꯨꯛꯄꯗꯤ ꯎꯍꯟ ꯇꯥꯏꯅꯦ
ꯃꯣꯏꯅꯤ ꯆꯥꯕ ꯌꯥꯎꯔꯣ ꯉꯥꯏꯕ ꯌꯥꯝ ꯍꯥꯎꯅ ꯍꯨꯛꯈꯔꯦ ꯁꯛꯁꯦ ꯑꯃꯗꯤ ꯂꯣꯏꯔꯦ ꯀꯌꯥꯝ ꯐꯥꯔꯒꯦ ꯌꯦꯡꯍꯜꯂꯤ ꯑꯩꯉꯣꯟꯗ ꯕꯤꯕꯇꯥ ꯕꯤꯃꯇꯥ ꯑꯗꯩꯗꯤ ꯑꯇꯩꯗꯤ ꯍꯥꯡꯗꯣꯛ ꯌꯦꯡꯒꯦ ꯍꯥꯡꯗꯣꯛ ꯑꯗꯨꯝ ꯌꯥꯝ ꯑꯉꯥꯡꯅ ꯍꯥꯡꯗꯣꯛꯅꯔꯒ ꯑꯩꯁꯦ ꯌꯨꯝꯗ ꯂꯥꯛꯑꯦꯅ ꯎꯄꯨꯁꯦ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯦꯜ ꯄꯣꯂꯤꯁ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯁꯦ ꯀꯣꯛ ꯁꯥꯔꯦꯕ ꯆꯥꯎꯗꯕ ꯑꯗꯣ ꯑꯝꯇꯪ ꯈꯟꯗꯣꯛꯀꯦꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯒꯦ ꯑꯩꯒꯤ ꯅꯦꯜ ꯄꯣꯂꯤꯁ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤꯒ ꯌꯥꯎꯔꯤꯁꯦ ꯊꯥꯅꯗꯕꯉꯩꯒꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯒ ꯊꯥꯅꯕꯁꯤꯡꯗꯨꯅꯗꯤ ꯀꯪꯉꯦꯕꯀꯣ ꯑꯗꯨꯒ ꯀꯪꯕꯗꯨꯅ ꯑꯩꯒꯤ ꯀꯂꯔꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯥꯝꯗꯕ ꯀꯂꯔꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯊꯝꯕ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯔꯦꯠ ꯑꯣꯏꯅ ꯊꯥꯏꯌꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯏꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯊꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯅꯦꯜ ꯄꯣꯂꯤꯁꯀꯤ ꯁꯤꯃꯔ ꯌꯥꯎꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯊꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯀꯂꯔꯁꯦ ꯍꯧꯖꯤꯛꯇꯨ ꯁꯤꯒ ꯊꯥꯖꯜꯂꯤꯁꯤꯅꯤ ꯐꯖꯕꯅꯤ ꯑꯗꯣ ꯑꯩ ꯊꯥꯅꯗꯦꯕ ꯌꯥꯝꯅ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯊꯥꯖꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯔꯦꯠꯁꯤꯁꯨ ꯊꯥꯅꯗꯦ ꯁꯤꯒꯤ ꯔꯦꯠꯁꯦ ꯃꯇꯥꯡ ꯂꯥꯛꯏꯅ ꯔꯦꯠꯁꯦ ꯊꯥꯕꯒꯤ ꯃꯇꯥꯡ ꯔꯦꯠ ꯊꯥꯅꯤꯡꯕꯀꯣ ꯊꯥꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯏꯅ ꯁꯤꯒꯤ ꯔꯦꯠꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯂꯧꯁꯜꯂ ꯊꯝꯕꯅꯤ ꯑꯗꯣ ꯁꯤꯁꯨ ꯊꯥꯅꯗꯗꯅ ꯀꯪꯗꯣꯔꯦ ꯅꯦꯜ ꯄꯣꯂꯤꯁꯁꯦ ꯑꯗum ꯊꯝꯃꯁꯨ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯍꯨꯟꯗꯣꯛꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯈꯪꯉꯕ ꯅꯦꯜ ꯄꯣꯂꯤꯁꯁꯦ ꯑꯩꯗꯤꯅꯦ ꯎꯔꯤꯈꯩ ꯑꯗꯨꯝ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯃꯆꯨꯁꯤꯡꯁꯦ ꯑꯗꯣ ꯊꯥꯅꯗꯕꯅ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯤꯁꯨꯅꯦ ꯌꯦꯡꯉꯨ ꯊꯥꯅꯗꯦ ꯑꯗꯣ ꯀꯪꯉꯦ ꯊꯥꯅꯗꯗꯅ ꯀꯣꯛꯐꯥꯏ ꯀꯥꯔꯦ ꯑꯗꯣ ꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯄꯥꯝꯅ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯊꯥꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯨꯝ ꯊꯥꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯐꯦꯚꯔꯦꯠ ꯑꯣꯏꯅ ꯊꯥꯔꯤꯁꯦ ꯁꯤꯒꯤ ꯑꯦꯕꯣꯟꯒꯤ ꯑꯁꯤꯒꯤ ꯀꯂꯔꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯕ ꯃꯤꯅꯤꯅꯅꯦ ꯊꯥꯕ ꯃꯇꯝꯗ ꯉꯧꯊꯣꯛꯄꯗꯣ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯤꯁꯦ ꯊꯥꯅꯃꯟꯅ ꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯩ ꯁꯤꯒꯤ ꯏꯟꯁꯥꯏꯠꯀꯤ ꯁꯤ ꯀꯂꯔꯁꯤꯁꯨ ꯄꯥꯅ ꯊꯥꯕꯗ ꯌꯥꯝꯅ ꯐꯖꯩ ꯑꯁꯤꯁꯨ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯡꯗꯣꯛ ꯌꯦꯡꯉꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯩ ꯑꯁꯤꯗꯤ ꯊꯥꯅꯗ꯭ꯔꯤꯗ ꯁꯤ ꯊꯥꯗ꯭ꯔꯤ ꯑꯩꯅ ꯑꯆꯝꯕꯁꯤ ꯊꯥꯗ꯭ꯔꯤ ꯊꯝꯃꯤꯅꯦꯕ ꯁꯤ ꯄꯥꯝꯃꯟꯈ꯭ꯔꯦ ꯊꯥꯔ ꯌꯦꯡꯕꯗ ꯌꯥꯝ ꯄꯥꯏ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯩ ꯁꯤꯁꯤꯅ ꯑꯦꯕꯣꯟꯗꯒꯤ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯀꯣꯝꯕꯣ ꯑꯣꯏꯅ ꯂꯧꯕꯅꯤ ꯀꯣꯝꯕꯣ ꯂꯧꯕꯁꯤꯗ ꯑꯁꯤꯒꯤꯁꯤꯅ ꯎꯜꯇꯥ ꯂꯥꯛꯑꯦ ꯕ꯭ꯂꯨꯁꯦ ꯈꯪꯕ꯭ꯔꯥ ꯕ꯭ꯂꯨꯁꯦ ꯎꯜꯇꯥ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯍꯟꯗꯣꯛꯀꯦ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯟꯗꯣꯛꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗ ꯀꯣꯟ ꯅꯨꯡ ꯙꯟꯖ꯭ꯔ ꯆꯥꯅꯕꯒꯤ ꯀꯣꯟ ꯅꯨꯡ ꯄꯨꯕ ꯃꯇꯝꯗꯅꯦ ꯑꯁꯤꯅ ꯑꯗꯨꯝ ꯌꯦꯛꯁꯟꯕ ꯌꯥꯏꯗꯅ ꯈꯪꯅꯕꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯊꯝꯃꯤꯅꯦꯕ ꯀꯥꯟꯅꯔꯛꯏꯅꯀꯣ ꯑꯗꯨꯒꯤ ꯁꯤꯒ ꯑꯗꯨꯝ ꯊꯝꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯥꯕꯗ ꯁꯤ ꯀꯂꯔꯁꯤꯁꯨ ꯌꯥꯝꯅ ꯊꯥꯒꯦꯀꯣ ꯄꯥꯝꯅ ꯑꯁꯤꯁꯨ ꯌꯥꯝ ꯄꯥꯝꯅ ꯊꯥꯏ ꯑꯗꯣ ꯁꯤ ꯃꯔꯛꯁꯤꯗ ꯁꯤꯒꯤ ꯄꯔꯄꯜꯁꯤꯃꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯅꯤ ꯁꯤ ꯃꯔꯛꯁꯤꯗ ꯑꯩ ꯑꯀꯪꯕ ꯈꯩ ꯂꯧꯊꯣꯛꯑꯒ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯀꯪꯗꯕꯒꯤ ꯊꯝꯒꯦ ꯑꯗ ꯁꯤꯒꯤ ꯀꯂꯔꯁꯤꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯅꯗꯦ ꯑꯗꯨ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯁꯤꯒꯤꯁꯨ ꯊꯥꯅꯤꯡꯕ ꯅꯨꯃꯤꯠ ꯑꯝꯗ ꯊꯥꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯑꯍꯣꯡꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯑꯍꯣꯡꯕꯤ ꯉꯥꯛꯇꯅꯤ ꯑꯇꯥꯡꯕꯤ ꯅꯠꯇꯦ ꯈꯣꯡꯗ ꯊꯥꯕꯗꯤ ꯑꯍꯣꯡꯕꯤꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯂꯤ ꯈꯨꯠꯇꯗꯤ ꯆꯠꯇꯦꯕꯀோ ꯈꯨꯠꯇꯗꯤ ꯑꯗꯨꯝ ꯐꯤꯖꯅꯤ ꯑꯗꯨꯅ ꯈꯨꯠꯀꯤꯗꯁꯨ ꯂꯧꯔꯤ ꯅꯠꯇꯦ ꯈꯣꯡꯒꯤꯇꯪ ꯑꯣꯏꯅ ꯑꯩꯅ ꯁꯤ ꯃꯆꯨꯁꯦ ꯂꯧꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯊꯥ ꯇꯧꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯥꯡꯕꯒ ꯂꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯝꯇꯪ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯉꯥꯡꯉꯔꯣꯏꯒꯦ ꯑꯝꯇꯪ ꯑꯀꯪꯕ ꯈꯟꯗꯣꯛꯈꯤꯒꯦ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯌꯥꯎꯗꯕꯈꯩꯒꯤꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯁꯤꯁꯦ ꯂꯣꯏ ꯀꯪꯉꯕꯅꯦꯕ ꯇꯩꯕꯐꯥꯎ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯀꯣꯟ ꯇꯩꯊꯣꯛ ꯇꯩꯁꯤꯟꯒꯤꯅꯦꯕ ꯁꯤꯃꯗꯤꯀꯣ ꯑꯗꯣ ꯁꯤꯃꯁꯨ ꯄꯨꯔꯥ ꯀꯪꯉꯝꯃꯦ ꯀꯣꯟ ꯇꯩꯕꯗꯇ ꯀꯪꯉꯤꯅꯤ ꯑꯗ ꯁꯤꯒꯤ 5ꯈꯛꯁꯦ ꯁꯤꯒꯤ ꯑꯅꯤꯃꯁꯤꯗꯤꯅꯦ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣꯒꯤꯅꯦꯕ ꯀꯣꯟ ꯇꯩꯕ ꯈꯣꯠꯄꯒꯤꯗꯤ ꯌꯥꯅꯦꯕ ꯇꯩꯕꯒꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯆꯅꯞ ꯂꯥꯎꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯕꯉꯩ ꯑꯌꯥꯎꯕꯉꯩꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯀꯂꯔꯁꯤꯡꯁꯦ ꯑꯗꯣ ꯁꯤꯒꯤ ꯀꯂꯔꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯩꯉꯣꯟꯗ ꯁꯤ ꯀꯂꯔꯁꯦ ꯑꯗꯣ ꯑꯌꯥꯎꯕꯈꯩꯁꯤꯒ ꯊꯝꯃꯅꯤ ꯑꯗꯨꯑꯣꯏꯗꯤ ꯈꯔ ꯍꯥꯡꯉꯦꯅꯀꯣ ꯃꯐꯝꯁꯦ ꯑꯩꯅ ꯌꯥꯎꯗꯕꯁꯤꯡꯁꯦ ꯑꯩ ꯅꯣꯡꯃ ꯑꯃꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯒ ꯀꯥꯎꯊꯣꯛꯇꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯤ ꯑꯌꯥꯎꯕꯈꯩ ꯊꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯎꯗꯕꯈꯩꯁꯦ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯅꯦꯜ ꯄꯣꯂꯤꯁꯁꯦ ꯗꯁꯕꯤꯟꯗ ꯍꯥꯞꯆꯜꯂꯨꯔꯒꯦ ꯄꯥꯝꯃꯨꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯅꯦꯜ ꯄꯣꯂꯤꯁꯁꯤꯡꯗꯣ ꯍꯨꯟꯗꯣꯛꯅ ꯂꯣꯏꯔꯦ ꯑꯗꯣ ꯊꯕꯛ ꯑꯃ ꯂꯣꯏꯔꯛꯄꯗ ꯊꯕꯛ ꯑꯃ ꯑꯁꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯐꯤ ꯁꯨꯕꯗꯣ ꯑꯩꯈꯣꯏꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯄꯔꯗꯥ ꯑꯅꯤꯈꯛ ꯈꯟꯕꯗꯣ ꯑꯗꯨꯁꯨ ꯆꯥꯎꯅ ꯁꯨꯗꯣꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯔꯗꯥ ꯑꯅꯤꯁꯤꯡꯁꯦ ꯈꯜꯂꯝꯗ꯭ꯔꯤꯗꯣ ꯈꯟꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯟꯖꯟꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯕꯛ ꯇꯧꯅ ꯄꯔꯗꯥꯁꯤꯡꯁꯦ ꯈꯟꯗꯣꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯔꯗꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏꯗꯤ ꯇꯔꯥꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯣꯟꯅꯔꯣꯒꯣꯝꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯣ ꯔꯤꯡꯒ ꯇꯧꯕꯗꯨꯗꯤ ꯍꯌꯦꯡ ꯌꯨꯝꯒ ꯁꯥꯔꯒ ꯐꯖꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯟꯅꯔꯣꯒꯣꯝ ꯇꯔꯥꯁꯤꯅ ꯑꯗꯨꯝ ꯈꯨꯂꯥꯏꯅꯕꯒꯤ ꯇꯔꯥꯁꯤꯗ ꯂꯦꯡꯁꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯤꯁꯜꯂꯒ ꯇꯧꯔꯦ ꯃꯌꯥꯝ ꯅꯣꯛꯅꯕꯤꯔꯛꯀꯅꯨ ꯇꯔꯥꯅ ꯄꯔꯗꯥ ꯈꯜꯂꯤ ꯀꯥꯏꯅ ꯖꯨꯒꯥꯔ ꯂꯩꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ
ꯑꯗꯣ ꯍꯧꯖꯤꯛ ꯈꯜꯂꯦ ꯁꯤ ꯈꯟꯕ ꯂꯣꯏꯔꯒ ꯁꯣꯝꯒꯤ ꯊꯣꯡꯖꯥꯎꯒꯤ ꯑꯃꯨꯛ ꯈꯜꯂꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯇꯟ ꯇꯟꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯤꯅꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯤꯅꯤ ꯑꯩꯒꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯊꯝꯐꯝꯁꯦ ꯃꯑꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯒꯣꯗ꯭ꯔꯦꯖꯇꯣ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯒ ꯀꯥꯁꯜꯂꯒ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯁꯤꯃꯁꯨ ꯐꯖꯅ ꯄꯞ ꯇꯧꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯈꯟꯖꯜꯂꯦ ꯑꯗꯣ ꯌꯨꯝꯒꯤ ꯄꯣꯔꯗꯥ ꯀꯔꯤ ꯀꯔꯥ ꯍꯥꯏꯕꯁꯦ ꯃꯣꯠꯀꯦꯔꯥ ꯃꯣꯠꯂꯣꯏꯒꯦꯔꯥ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯑꯃꯣꯠꯄꯕꯨꯗꯤ ꯅꯥꯏꯗꯦ ꯑꯗꯨꯑꯣꯏꯁꯨ ꯃꯣꯏꯗꯤ ꯃꯅꯝꯁꯦ ꯍꯦꯛꯇ ꯅꯝꯃꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯣꯠꯄꯇ ꯉꯥꯏꯕꯗꯤ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯅꯝꯗ ꯅꯝꯃꯛꯄꯗꯣ ꯑꯩꯁꯦ ꯁꯨꯇꯣꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯌꯦꯡꯉꯨꯅꯦ ꯃꯨꯕꯗ ꯑꯃꯝꯕꯗ ꯆꯪꯉ ꯑꯃꯨꯕ ꯃꯤꯁꯦ ꯑꯃꯝꯕꯗ ꯆꯪꯉꯗꯤ ꯎꯗꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯟꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ